Matamgi Manipuri Wari channel asibu tabiriba khwai pumnamakpu taramnok cheri ngasi mulogbirasi left requite taret subatangka Twitter da yaurakliba notification singdu urubada hena soundingkre nupa amaga athoibiga kapa photo ni adubu Boris photo duda hena khanjilludabani iramliba caption aduna hena soundingnaba machak amadi oheli Twitter gi caption da Hey Boris, nang na thoibi bu kari shulai tana khallabani na aina ngasi dagi mase aiga koina batari nang di nupi ri amna chopani na atopa mathiro magi bike to yangna nukshit ki mang thana gari da thauraduna prem hogi sumang da thungladuna laura e prem sutaraduna magi kagi veranda dagi tholaktuna labo lore thuna tholo Prem tuna magi jacket ka bike ki soga amadi helmet ka loina na kumthara e masu khanglabani Twitter da thagalakpa posto Makhoi ani yam tuna bike to thorakli Tomthin ga jos ka sulambi da thengnaraduna makhoi mari gari do khamrangna na nungshit ki mang thana gari do thaurakladuna satu bar da gari do khamladuna makhoi punna manung da changsila e Manung changsilaktuna post thagalakliba nupa do koilai leiraga yenglakpada uri nupi amaga lenggonaraga famlamba do Boris sauningna mafam dira thuna changsilaklaga wahai amata haidana nupa dugi fruit ki color do pairaga jingthoklaga kinna ohmlak marirak thindatli nupa du sufuriba do ushtana noklaga leirabada hena sauningba henman kiduna amukka sukinna thindatli nupa do ihingna hingsari pariba fruit ki color do khitang chingsilaga Nang kanano haibasu ai munna khangi naral dilaitana naral leba sari dubu ikaidro nupi du koi khibada ai kari sokai belete tawbatabu nupi du na maram oiraga ai bu fattaba oktaba haibu du haijingunu aina karama matamda oktrage khangladi namta hairo nupa do kari shukhumba ngamdana surmapi holaga lehauri magi mongda Boris sauningna kinna thinge tawbada mayam changdana khamdokladuna mapanda puthoki Masado sounding manalori fatha bangam drabada gari da makuna hanjin thinjinjai tomthin da makuto faraduna bai to yare nangona blame toroga moina tomjaba kaino athoi bido ai karama nupi no habise khanglabani man nangonda uri bise paisa do khaktani bai adu bai pende magi ga sound kibs leite fare ai gyan tare ai mangonda wayam tadi aroi boina harukini Boris wa makha taramdana handle de yaliba helmet up siladuna gari thauraga chatkrabada nupa hom dustuna tanarakli Boris athoibi gi gate manakta gari khamli phone du lokthokduna call tawri adubu call du chatrabada mayum gi gate tu da changsin gi tawi maningdagi josna Boris ki lengjum do makhunna haife thamladuna bai mayum changlaga chebdi fajade aduna sida koktholaga wari sanase mana gi number block tokshile sida kamaina kokthoktuino Hainaringai cherak aduda athoibi premiga nupa amaga loinana makhoi yumdagi tholakpada prem dingakna premi de yingli adudi chaloko lehore amase phajana thinbiramuko premi di prem leplaga leiriba do udana nupa duga maya higatlaga chatki athoibi leiriba mayam du ushinadana mayumda change tawrakpada Boris na mangda thalakpada athoibi khon kalapna nang sita ka dobla ino hando chalo nang ga ngasti gi loinarabani Boris is sounding na Hoini, loinarabani adumu nang aina kaidorake habida yengu Nang nengoda kari toba ngamdorige aina haiba wada nang yakibra aduna isu nang yakidrabani na no pai aina wa ma haibada yakidribanu padi aina out or habisa khamgadabani aina ngasti nangonda hariba wada nang yaramlagadi nang ai kainaroi adubu hawkre loikre nang agi warisu loishinkre Boris sounding na Oh Nangi pukchal asidi yamna pikpa Hoi ai pukchal khrapi nangna leisna da mating adu yamna tawri dubu mana nangi kari lebi khrage kari tawbi khrage leisna do nangna lawdori bra yam nokningi nangi keshu taw bangam da banupi dudi nangna mating pangli dubu ikai khre nanga maga kari mari thoknage nangna thawai hakchang yauna mating ka tawri duba Boris sounding na Ma ai gi nubi ne khanglabra Mana ingonda karisu piba ngamdrasu asing manushibadi mana igi famda khudolina piba ngamgani aduga nang shimadi khangjilo nangi su nongma natraga nongmadi namittagi na pitara ko matamda nushibagi wahan thok khanglak poishano masi aigi borni
Boris wahaisi hairamnaga thuna gari thauraga chatkre athoibi usittaba minok amaga loinana imungda changki. Laisna se tutor da thagalapa post urabani Borisna karino mari tarongani khangbadagi mama naribado kawba makai hospital gi paki chair da family. Mana maram oiraga athoibina atopa nupa ama koikibaduda nungaitabadi fauri. Boris hospital da mukhalaktina manungda changsilakpada Laisna leiramdabada. Je, Laisna di. Irai leimana. Laisna di mapanda thokibani. Boris mafam adudagi thoklaga call tawge torakpada magi miss call mayam leirambada masana khangna park ta changsilakpada Laisna famlaga leirami. Nangdi kangmarak tu da kaidoriba. Laisna mamai du leithoktuna thuna Boris ki manakta changsilai magi maithongda awaba mami taribadu nungaitana. Ngasi de ina maram oiraga nanga thoibigasu kaina leko. Yare magi wapalakano ai taningdi. Ai haige athoibida ai fazana haige nanga maga kaina ba yarui. Boris kon kalapna. Yare Laisna aina wa makha tarakano haibse kanadano. Ai wa makha yam tahangano just law kang chiklani. Magi makuto paishilakpada makuto khara tatpa urakpaduda pakhana. Nangasi mi phunarakpra. Boris na fetoraga. Ai wa sokna ba hairapagi furubani. Nang kaisu khangano. Law icheda angang duga kaiga anabaduga kyantaramaro janglas law. Somdana Jos afaw sarurabasu mayum yorokpa matamdadi tumina lanjadaba amagumna changsilai. Minadi pakang faraba phawba mayum ki hairabadi nokningba wahaini. Mana hena kiribadi mayamba koklen phabani. Kina baitogaras tak thamladuna mong hadana changsilaktuna kana laige haiduna koyeng yengladuna. Kuning kang duna drawing room dining hall matang changlaba matungda tapna magi kada changsingi tarakpada. Jos masakto suglap toraga kina mamai dulai shilai koklen phaba ising thakna. Hauji pung kya tare? Pung 7:50 chale. Matam phate habse nang khangdi bane. Aibu saunaba nasana sengan ko. Hoi tamo ado tamo ngasidi kanamta laibudi kai chatkrage. Abegi dum jagadi mela yeng chatkibani. Koklen phaba magi kada changkhrabada Jos sorsang na hondokli. After 15 days. Mahosagum University da hanagum na class laknari University dugi achoba function tawgadawribado yawnabagi damakta department ki satra singna mana haizaba performance pinabagi damakta kanna hotnari. Function adu nimit kuni tawgadawribani sport jagoi isai kayani competition tawnagadawribani. Sport yawgadawriba satra singadu magi campus da practice tawnari. Function adubu yaudaba singna hanagi hamu class yauri. Boris party di volleyball yaunabagi damakta field da sanaba chatkre. Laisna su class loiraduna library da changsinduna mana yahaudaba chapter singdo fugatnaba honari adu fawbada ngamdri. Mingonda hangbasi kaijabanina masana fugatnaba honabada awaba oiri. Madu pumnamak khanglaba abini mana washroom dagi tholakpada Laisna leiramdrabada masana khangna library da changsilaktina koithi thirakpada kachina mada note silaga leibadu uraduna thuna changsinduna tapna chair ahangba mada famlaga tawriba thabaktu nungsina yengladuna. Note semado kem loirage. Yam hena semdeda thama kaya me hena class yaudrabanina. Abe nokfe tawna table da thamliba notes da lokhatlaga. Se aina sembirabani sidai paro copy ni tobirabani amana neighborski. Laisna ngakna. Thama kaya magi notes di nangna kamai semliba. Aina saidana notes ani nangdi kamaina. Chis tang manina lupa kya tarage. Laisna thok tongnu aina tawrise se free ni akhoi tamogi print leibeduda tawrakli ni. Oh ado noi tamo haise kanano Jos noi ani khakta natra. Tamo laye akhoi machogi machanupa laose cantinda achapa chayose. Lyric sing the khomjiladuna chatna wa makha tarai. Maming di kai kauge. Koklen phaba kawe. Laisna sungakna. Ha, koklen phaba haiba. Hoi, kari torage. Asing brabe noi tamo rodo.
Mani, aina tumina nang khangandana thamoda hairaga hospital gi charge faba 50% off lerido. Aduda akhoi teina sahaye. Itei haidi tamu malem la. Nang itei ga khangnabra? Khangnaye. Aduga noi chedi khangnadeda. Ado imadi karam tawre? Imadi yumda puthare. Itei gi chegana tawdana nurse amaga yumgi thabak tawbi nupi amaga thami. Ichena chaibadagi aisu ngasidagi laine. Makoy ani canteen na changsilakpada athoy bihoi party mari mangaduna lesna ubada karemnana. Athoy biya. Adagi nupi se noi boris mulaga koiba nupi tongambiduna natra. Athoy bisi noki tawraga. Aw, mane ngondagi tongamle. Adu puyadro, kaigino nangna aigi boris mulena. Kaigi pudoino, boris te henba koklen phaba korisidi. Kaino haisibo, koklen phabaga koinarabo. Nuidabo aina muk chinthi gidro, thainadagi koinaraga lakpani matam khara lapnarure. Nangdi lona am taramizanina. Ado kamaina koinarino ba, mana hairairo natraga nangna hairo. Aina kamaina haidorige, wari am sangi kona ligi. Ichanupi laise amta unarukige. Athoy mamanabi singda kapchaw matawshilamlaga famlambadagi thuna hogalaklaga abe leisnagi manakta famjilai athoy nokfit tawna. Hi abe. Abe heinadana mamai leithokli athoy bisuwa makhatarei. Nei kai charmino natraga kai chadino ai order tawge. Yarni order haikre. Oh adu nangbu karam tawrige unarasu adum kaunade aina kaurus nangdi tashina nan chatle. Abe na shan pikna aina ki drihe oiba. Kari leragi stela isibo. Sum ichanu pisu ningba ada maksinagano fazana charu ai chalu hiye ko. Abe de suklamaga chatkhabada athoibi mamanabi sing adugi manakta famjilaklaga unarure. Kai hairamino. Kai haidorigi aina manama ma oibagi ngausinaganu si khaktani aigi chaldi gyan tabanida. Ado mana lesna polisibu kai bitta pulino chabat na banupisiba. Chabat na banupidagi mana set laurine. Chana basu lauradina juice thakna. Haina ki rehoiba kai ni sano khangdi. Lesna su tapna. Ai so haina de aduga Boris ki thamoisu mana kahale. Pharabani Boris kalap naido Boris nupi se thadabda 50 lakhs mukti loikra maline. Yam tawbani. Kaino ay leitringaisda kari waisanarino. Leisna nakandi yankhalakpada Jos ka Boris ka famtharaklaga Boris na wahe si kanagi Jos no ay thalage. Leisna na hoi tho ayani kauge Jos nang kai Jos thaktoino. Lemon oina thakse Leisna nang leramo ay dum lobirage. Yare he ngasai de waruraga. Leisna hawat ki tawi Boris na makut faraklaga. Yarni madam lawrsano nangsu ngasai dagi larik pabada waramani. Yare ba khutse thadose mi mamangsida. Kaidorage mi mamangsida hayengwai luhongdoise mi mamangdani. Yare nachindu lepo ayami kaire. Jos nok ledina. Yare aikhoi leri ko ne ani khakta leiba nate ai lawrage. Jos haugaleduna achapa lobu jetki leisna sikaraduna saukshina pairaga leikre abisna fitawna. Aniduna kai chatkraba. Borisna Premdo Premi khanai haibra tomthina thina chehoribani. Abina mu yam chaini khra yam chaisano manupi yam pame tomthin gi feeling su mana khangbide. Josu chana baga jis ka puraklaga. Asengmani tomthin nei gonda wakalis dilore Premi gi wa yamle sauningena. Leisna na mu tomthina propose tawdriba haisa. Josna Tawdri kaidi tawdino premna premi tawleraga. Somna tomthin prem de chaibiya bachairi ngangbeya basu ngangli. Ayam sauni are palai tabanu piduda nangna karigi nushirino. Tom ayam wai aina khalludabani mana sumaina tawkani haiba ai thajarudi. Hauji thajaramani ne nahan de sothobi thongal-dagi lengonaraga tholokpado namit makno hori natro adu phawbada magi wahaida petharibani ne. Tomthin prem da mamai leisilaga nang ai kemta khandriba kaigino hayo. Tomthin gi wahai duda ngakni yenglai. Asengmani
ꯑꯩ ꯅꯪꯅ ꯋꯥꯔꯒ ꯑꯩ ꯌꯦꯡꯕ ꯉꯝꯗꯦ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯒ ꯄ꯭ꯔꯦꯝꯒꯤ ꯃꯈꯨꯠꯇꯣ ꯄꯥꯏꯔꯒ ꯃꯥꯒꯤ ꯊꯕꯥꯛꯇ ꯊꯝꯂꯛꯏ ꯄ꯭ꯔꯦꯝ ꯉꯛꯅ ꯑꯃꯗꯤ ꯁꯥꯎꯅꯤꯡꯅ ꯇꯣꯝꯊꯤꯟꯕꯨ ꯏꯟꯊꯣꯛꯂꯝꯂꯒ ꯊꯨꯅ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤ ꯇꯣꯝꯊꯤꯟꯁꯨ ꯅꯨꯡꯉꯥꯏꯇꯅ ꯂꯦꯞꯂꯤꯕ ꯈꯣꯡꯐꯝ ꯑꯗꯨꯗꯒꯤ ꯃꯆꯤ ꯂꯦꯡꯗꯅ ꯂꯩꯍꯧꯏ ꯄ꯭ꯔꯦꯝ ꯋꯥꯁꯔꯨꯝꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯩꯔꯤꯕ ꯄꯦꯁꯦꯟ ꯑꯗꯨꯗ ꯃꯃꯥꯏꯗꯣ ꯇꯥꯊꯣꯛꯂꯕ ꯃꯇꯨꯡꯗ ꯇꯨꯃꯤꯟꯅ ꯃꯤꯡꯁꯦꯜ ꯃꯃꯥꯡꯗ ꯌꯦꯡꯂꯤ ꯅꯤꯡꯁꯤꯡꯂꯛꯏ ꯇꯣꯝꯊꯤꯜꯅ ꯃꯉꯣꯟꯗ ꯇꯧꯈꯤꯕꯁꯤꯡꯗꯣ ꯃꯃꯤꯠꯇ ꯎꯔꯛꯂꯕꯗ ꯁꯥꯐꯨ ꯀꯟꯅ ꯕꯦꯁꯤꯟꯗ ꯀꯤꯟꯅ ꯊꯤꯟꯒꯦ ꯇꯧꯕꯗ ꯇꯣꯝꯊꯤꯟꯅ ꯃꯈꯨꯠꯅ ꯐꯥꯔꯛꯄꯗ ꯄ꯭ꯔꯦꯝ ꯎꯄꯥꯏ ꯂꯩꯇꯅ ꯂꯦꯡꯖꯨꯝꯗ ꯉꯥꯊꯔꯛꯇꯨꯅ ꯆꯩꯅꯥ ꯈꯥꯡꯂꯤ ꯁꯣꯝꯗꯅ ꯁꯇꯨ ꯕꯥꯔꯗ ꯄ꯭ꯔꯦꯃꯤ ꯑꯃꯗꯤ ꯃꯤꯅꯥ ꯃꯈꯣꯏ ꯑꯅꯤ ꯐꯝꯂꯒ ꯋꯥꯔꯤ ꯇꯧꯔꯤ ꯃꯤꯅꯥ ꯁꯥꯎꯅꯤꯡꯅ ꯀꯩꯅꯣꯕ ꯅꯣꯏ ꯄ꯭ꯔꯦꯝꯅ ꯈꯜꯂꯤꯗꯨꯕꯣ ꯑꯩꯗꯤꯅꯦ ꯈꯣꯏꯗꯧ ꯌꯥꯝ ꯁꯥꯎꯒꯠꯂꯤꯗ ꯄ꯭ꯔꯦꯃꯤꯅ ꯅꯪꯗ ꯅꯠꯇꯦ ꯑꯩꯁꯨꯅꯦ ꯃꯥꯅ ꯈꯜꯂꯤꯁꯦ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯂꯨꯞꯂꯒ ꯂꯩꯔꯨꯁꯤꯅꯤ ꯀꯥꯟꯗꯦ ꯁꯣꯠ ꯑꯅꯤ ꯑꯃꯒ ꯂꯪꯁꯤꯟꯒꯦ ꯅꯠꯇ꯭ꯔꯗꯤ ꯑꯩ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯦ ꯕꯤꯌꯔ ꯑꯅꯤ ꯒ꯭ꯂꯥꯁ ꯁꯣꯠ ꯑꯃꯒ ꯂꯧꯔꯗꯨꯅ ꯊꯛꯆꯤꯜꯂꯤ ꯑꯁ ꯕꯤꯌꯔꯅꯒ ꯑꯣꯏꯗ꯭ꯔꯦꯗ ꯋꯤꯁꯀꯤꯗꯣ ꯑꯃꯒ ꯄꯤꯔꯛꯑꯣ ꯃꯤꯅꯥꯅ ꯌꯥꯔꯦꯕ ꯄ꯭ꯔꯦꯃꯤ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯀꯃꯥꯏꯅ ꯌꯨꯝꯗ ꯍꯟꯗꯣꯔꯤꯒꯦ ꯂꯥꯛꯑꯣꯁꯦ ꯍꯜꯂꯔꯣꯏ ꯑꯩ ꯌꯨꯝꯗꯁꯨ ꯆꯪꯕ ꯇꯜꯂꯤ ꯃꯊꯥꯅ ꯃꯊꯥ ꯁꯥꯕꯅꯦ ꯕꯤꯌꯔ ꯑꯃꯗꯤ ꯋꯤꯁꯀꯤꯗꯨ ꯊꯛꯎꯕꯗꯒꯤ ꯆꯤꯔꯣ ꯂꯣꯟꯕ ꯍꯧꯔꯛꯂꯦ ꯊꯛꯄ ꯌꯥꯕ ꯊꯛꯂꯕ ꯃꯇꯨꯡꯗ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯃꯐꯝ ꯑꯗꯨꯗ ꯇꯨꯝꯂꯒ ꯂꯩꯈ꯭ꯔꯕꯗ ꯃꯤꯅꯥ ꯃꯊꯥ ꯁꯥꯅ ꯃꯥꯒꯤ ꯈꯪꯅꯕ ꯅꯨꯄꯥꯗꯨ ꯀꯧꯔꯒ ꯍꯣꯇꯦꯜ ꯑꯃꯗ ꯄꯨꯁꯤꯟꯗꯨꯅ ꯄ꯭ꯔꯦꯃꯤꯕꯨ ꯍꯣꯇꯦꯜꯗ ꯄꯣꯊꯥꯍꯜꯂꯤ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯐꯃꯨꯡꯗ ꯁꯜꯂꯒ ꯂꯩꯔꯤꯕꯗꯨ ꯁꯦꯕꯥ ꯇꯧꯔꯤ ꯃꯤꯅꯥ ꯃꯊꯥ ꯁꯥꯅ ꯂꯩꯔꯤꯉꯩ ꯆꯔꯛ ꯑꯗꯨꯗ ꯃꯥꯒꯤ ꯀꯣꯜ ꯂꯥꯛꯂꯤꯕꯗꯨ ꯌꯦꯡꯂꯨꯕꯗ ꯐꯣꯟꯗꯨ ꯄꯥꯏꯗꯨꯅ ꯂꯥꯛꯇꯅ ꯂꯪꯊꯣꯛꯈ꯭ꯔꯦ ꯁꯣꯝꯗꯅ ꯀꯣꯛꯂꯦꯟ ꯐꯥꯕ ꯊꯕꯛ ꯇꯧꯅ ꯇꯧꯅ ꯉꯁꯥꯏ ꯁ꯭ꯇꯥꯐꯁꯤꯡꯅ ꯉꯥꯡꯅꯍꯧꯕꯗꯨ ꯇꯥꯔꯛꯏ ꯑꯗꯨꯅꯤ ꯑꯊꯣꯏꯕꯤꯅ ꯁꯤꯗ ꯇꯣꯏꯅ ꯂꯥꯛꯂꯤꯁꯦ ꯃꯔꯝ ꯑꯃꯒꯤ ꯃꯥꯟꯗ꯭ꯔꯣ ꯁꯔꯒ ꯄꯔꯁꯅꯦꯜ ꯋꯥꯔꯤꯒ ꯁꯥꯟꯅꯅꯤ ꯍꯥꯏꯁꯤꯕꯨ ꯀꯩ ꯋꯥꯔꯤ ꯁꯥꯟꯅꯗꯣꯏꯅꯣ ꯑꯗꯨꯅꯤ ꯌꯥꯝ ꯈꯪꯕꯩ ꯃꯑꯣꯡꯗꯒ ꯇꯧꯗ꯭ꯔꯣ ꯀꯣꯛꯂꯦꯟ ꯐꯥꯕ ꯇꯧꯔꯤꯕ ꯊꯕꯛꯇꯨ ꯅꯥꯆꯨꯡꯗꯅ ꯂꯦꯞꯂꯒ ꯉꯥꯏꯍꯥꯛ ꯃꯃꯤꯠ ꯎꯏꯁꯤꯜꯂꯤ ꯆꯩꯔꯛꯇꯨꯗ ꯃꯦꯁꯦꯖ ꯂꯥꯛꯄꯒꯤ ꯚꯥꯏꯕ꯭ꯔꯦꯠ ꯇꯧꯔꯛꯄꯗ ꯊꯨꯅ ꯃꯃꯤꯠꯇꯨ ꯄꯥꯡꯊꯣꯛꯂꯒ ꯃꯦꯁꯦꯖꯇꯨ ꯌꯦꯡꯂꯗꯨꯅ ꯐꯥꯏꯜꯁꯤꯡꯗꯨ ꯊꯨꯅ ꯈꯨꯝꯖꯤꯟꯗꯨꯅ ꯀꯥꯗꯒꯤ ꯊꯣꯛꯂꯛꯄꯗ ꯑꯃꯔꯁꯨ ꯃꯇꯨꯡ ꯏꯟꯒꯦꯅ ꯍꯧꯒꯠꯂꯛꯄꯗ ꯂꯥꯛꯀꯅꯨ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯁꯥꯏꯟ ꯇꯧꯔꯛꯄꯗ ꯑꯃꯔꯁꯨ ꯂꯩꯍꯧꯔꯦ ꯃꯈꯣꯡꯅ ꯇꯞꯂꯤ ꯇꯞꯂꯤ ꯊꯣꯛꯂꯤꯕꯅꯤ ꯑꯗꯨꯕꯨ ꯑꯊꯣꯏꯕꯤꯁꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯣꯇꯦꯜ ꯑꯗꯨꯗ ꯂꯥꯛꯂꯤ ꯅꯨꯄꯤ ꯑꯗꯨꯅ ꯀꯣꯛꯂꯦꯟ ꯐꯥꯕ ꯎꯔꯛꯄꯗ ꯄꯥꯈꯠꯅ ꯌꯥꯔꯗꯤ ꯀꯣꯟꯅ ꯂꯥꯛꯄꯤꯌꯨ ꯑꯩ ꯃꯇꯝꯁꯤ ꯊꯦꯡꯂꯦ ꯁ꯭ꯇꯥꯐꯁꯤꯡ ꯑꯗꯨꯁꯨ ꯀꯣꯛꯂꯦꯟ ꯐꯥꯕ ꯎꯕꯗ ꯃꯥꯒꯤ ꯃꯊꯧ ꯇꯧꯅꯈꯤ ꯀꯣꯛꯂꯦꯟ ꯐꯥꯕꯁꯨ ꯃꯥꯅ ꯆꯠꯂꯤꯕ ꯂꯝꯕꯤꯗꯨꯗ ꯆꯨꯝꯗ꯭ꯔꯤꯡ ꯃꯄꯥꯟꯗ ꯊꯣꯛꯈꯤꯕꯗꯣ ꯑꯊꯣꯏꯕꯤꯅ ꯎꯔꯗꯨꯅ ꯇꯥꯟꯅꯔꯛꯏ ꯑꯗꯨꯕꯨ ꯇꯥꯔꯔꯣꯏ ꯈꯟꯅ ꯇꯥꯈꯤꯗ꯭ꯔꯕꯅꯤ ꯍꯟꯅ ꯌꯦꯡꯂꯔꯣꯏ ꯈꯟꯅ ꯌꯦꯡꯈꯤꯗ꯭ꯔꯕꯅꯤ ꯆꯨꯝꯗ꯭ꯔꯤꯡ ꯃꯥꯅ ꯆꯠꯂꯤꯕꯗꯨꯗ ꯆꯠꯂꯤ ꯇꯟꯖꯥꯗꯨꯗ ꯊꯧꯖꯥꯜ ꯊꯣꯛꯂꯛꯄ ꯎꯕꯗ ꯒꯥꯔꯤꯗꯨ ꯊꯧꯁꯤꯜꯂꯛꯏ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯣ ꯍꯥꯏꯗꯨꯅ ꯁꯥꯏꯟ ꯇꯧꯔꯛꯄꯗ ꯀꯨꯝꯊꯔꯒ ꯀꯣꯛꯂꯦꯟ ꯌꯥꯝ ꯊꯨꯅ ꯃꯁꯥꯅ ꯑꯣꯏꯅ ꯒꯥꯔꯤ ꯊꯧꯔꯒ ꯆꯠꯈꯤꯕꯗ ꯉꯛꯅ ꯌꯦꯡꯍꯧꯔꯤ ꯑꯊꯣꯏꯕꯤꯁꯨ ꯊꯧꯖꯥꯜꯗ ꯑꯣꯟꯁꯤꯟꯗꯨꯅ ꯀꯀꯥ ꯑꯁꯤꯒꯤ ꯀꯣꯛꯂꯦꯟ ꯐꯥꯕꯒꯤ ꯅꯝꯕꯔ ꯑꯝꯇ ꯄꯤꯌꯨ ꯊꯧꯖꯥꯜ ꯑꯊꯣꯏꯕꯤꯅ ꯀꯀꯥ ꯀꯧꯔꯛꯄꯗ ꯁꯥꯎꯅꯤꯡꯂꯨꯔꯕ ꯃꯥꯜꯂꯦ ꯃꯆꯤꯟꯗ ꯁꯣꯜꯂꯛꯏ ꯑꯩꯕꯨ ꯀꯀꯥ ꯀꯥꯏꯅ ꯄꯥꯈꯪꯅꯤ ꯍꯥꯏꯕꯁꯦ ꯃꯥ ꯈꯪꯗ꯭ꯔ ꯃꯥꯜꯂꯦ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤꯕꯗꯣ ꯇꯥꯔ ꯃꯥꯜꯂꯦ ꯅꯣꯛꯐꯦꯠ ꯇꯧꯔꯛꯂꯒ ꯁꯣꯔꯤ ꯗꯗꯥ ꯑꯗꯣ ꯗꯗꯥ ꯅꯝꯕꯔ ꯑꯝꯇ ꯄꯤꯌꯨ ꯑꯗꯨ ꯅꯠꯇ꯭ꯔꯒꯅ ꯑꯩꯒꯤ ꯅꯝꯕꯔꯁꯦ ꯃꯉꯣꯟꯗ ꯄꯤꯌꯨ ꯑꯊꯣꯏꯕꯤꯒꯤ ꯃꯑꯣꯡꯗ ꯍꯩꯅꯔꯛꯇ꯭ꯔꯕ ꯃꯥꯜꯂꯦ ꯊꯨꯅ ꯍꯣꯇꯦꯜ ꯃꯅꯨꯡꯗ ꯆꯪꯈꯤꯕꯗ ꯌꯦꯡꯍꯧꯔꯤ ꯑꯊꯣꯏꯕꯤꯗꯣ